ꯃꯅꯦ ꯑꯍꯟꯅ ꯅꯨꯄꯤꯁꯦ ꯆꯤꯡ ꯂꯦꯝꯅ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ. ꯇꯨꯝꯊꯤꯟꯗ ꯃꯁꯥꯅ ꯌꯥꯔꯒ ꯂꯥꯛꯏꯖꯥꯠꯂꯣ? ꯇꯤꯚꯤꯗ ꯎꯕ ꯐꯤꯂꯝ ꯁ꯭ꯇꯥꯔꯗꯒꯤ ꯇꯥꯗꯦ ꯍꯥꯏꯕ. ꯌꯦꯡꯕꯗꯁꯨ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥ ꯃꯁꯨ ꯌꯥꯝꯅ ꯃꯥꯜꯂꯦ. ꯑꯩꯈꯣꯏꯗꯒ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯗ. ꯇꯨꯝꯊꯤꯟꯗꯤ ꯃꯈꯣꯏꯅ ꯈꯜꯂꯝꯒꯗꯕ ꯋꯥꯈꯜ ꯄꯨꯝꯕ ꯈꯪꯉꯤ. ꯍꯔꯥꯎꯔꯝꯒꯗ꯭ꯔꯥ ꯁꯥꯎꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ. ꯃꯅꯦ ꯑꯅꯤꯗꯨ ꯍꯦꯟꯖꯥꯡ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯆꯪꯈ꯭ꯔꯦ. ꯂꯤꯂꯤꯕꯨ ꯁꯣꯐꯥꯗ ꯐꯝꯍꯜꯂꯤ. ꯇꯨꯝꯊꯤꯟꯅ ꯃꯃꯥꯗ ꯂꯤꯂꯤꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ. ꯏꯃꯥ, ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯤꯂꯤ. ꯑꯩꯅ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯅꯦ. ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯗꯤ ꯂꯤꯂꯤꯒꯤ ꯐꯖꯕꯗ ꯉꯥꯎꯔꯤꯉꯩ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯁꯤꯟꯗꯦ. ꯍꯣꯏꯅꯦ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯁꯅꯨ. ꯏꯃꯥ, ꯑꯩꯅ ꯍꯥꯏꯁꯦ ꯃꯨꯟꯅ ꯑꯝꯇ ꯇꯥꯈꯨꯑꯣ. ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯅꯠꯇꯦ, ꯑꯩꯒꯤ ꯕꯣꯁꯅꯦ ꯍꯥꯏꯕ. ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯣꯟꯅꯔꯦ ꯍꯥꯏꯕ. ꯍꯥ? ꯕꯣꯁ ꯄꯜꯂꯛꯄꯗꯨꯗ ꯁꯥꯒꯠꯂꯝꯕ ꯋꯥꯈꯜ ꯈꯨꯗꯤꯡ ꯅꯤꯡꯈꯥꯏꯈ꯭ꯔꯦ. ꯇꯨꯝꯊꯤꯟꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ 2 ꯄꯨꯊꯣꯔꯛꯇꯨꯅ ꯂꯤꯂꯤꯗ ꯑꯃ ꯄꯤ. ꯑꯃꯅ ꯂꯤꯂꯤꯅ ꯂꯩꯔꯛꯄ ꯍꯩꯗꯨ ꯆꯥꯝꯃꯤ. ꯂꯤꯂꯤꯅ ꯃꯊꯛꯇ ꯀꯥꯗꯨꯅ ꯃꯐꯝꯗꯨꯒꯤ ꯄꯦꯅꯣꯔꯥꯃꯥ ꯚ꯭ꯌꯨꯗꯨ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯔꯝꯃꯤ. ꯂꯤꯂꯤꯅ ꯕꯦꯜꯀꯣꯅꯤꯗ ꯂꯦꯞꯇꯨꯅ ꯁꯤꯅꯔꯤꯗꯨ ꯌꯦꯡꯂꯒ, ꯇꯨꯝꯊꯤꯟ, ꯑꯩꯁꯨ ꯅꯣꯏꯒꯤ ꯁꯤꯒꯨꯝꯕ ꯌꯨꯝꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ. ꯁꯤꯁꯦ ꯌꯣꯟꯊꯣꯛꯑꯒꯦ, ꯅꯪ ꯂꯩꯔꯣꯗꯅ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯏ. ꯑꯩꯒꯤꯗꯤ ꯔꯨꯝ ꯑꯃꯒ ꯕꯦꯜꯀꯣꯅꯤ ꯑꯃꯒ ꯂꯩꯔꯗꯤ ꯌꯥꯔꯦ. ꯑꯗꯨꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯣ. ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯅꯈꯤꯗ꯭ꯔꯦ. ꯁꯤꯠꯂꯤꯕ ꯅꯥꯝꯃꯤꯕ ꯃꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯒꯤ ꯃꯄꯥꯎꯗꯣ ꯑꯃꯅ ꯑꯃꯗ ꯄꯥꯎꯖꯦꯜꯂꯤ. ꯂꯤꯂꯤꯗꯤ ꯃꯃꯥꯏꯗꯨ ꯇꯞꯅ ꯇꯞꯅ ꯂꯩꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ. ꯂꯤꯂꯤꯅ ꯂꯩꯔꯛꯄ ꯑꯦꯄꯜꯗꯨ ꯇꯨꯝꯊꯤꯟꯅ ꯊꯥꯡꯅ ꯈꯥꯏꯗꯨꯅ ꯂꯤꯂꯤꯗ ꯄꯤ. ꯃꯈꯥꯗ ꯉꯥꯅꯨ ꯌꯦꯟ ꯈꯣꯡꯕ ꯃꯈꯣꯜ ꯇꯥꯕꯗ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ. ꯂꯤꯂꯤꯁꯨ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯏꯟꯅꯔꯛꯏ. ꯇꯨꯝꯊꯤꯟ ꯌꯦꯟ ꯉꯥꯅꯨ ꯍꯥꯠꯄꯗꯨ ꯂꯤꯂꯤꯗꯤ ꯌꯦꯡꯕ ꯄꯥꯝꯗꯦ. ꯇꯨꯝꯊꯤꯟꯒꯤ ꯃꯃꯥꯒ ꯂꯣꯏꯅꯅ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯄ ꯆꯠꯃꯤꯟꯅꯈꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯂ ꯅꯣꯛꯂꯒ ꯂꯥꯛꯃꯤꯟꯅꯔꯛꯏ. ꯇꯨꯝꯊꯤꯟꯒꯤ ꯃꯃꯥꯗꯣ ꯍꯥꯟꯅꯒꯨꯝꯅ ꯂꯤꯂꯤꯗ ꯋꯥ ꯉꯥꯡꯕ ꯏꯀꯥꯏꯈꯤꯗ꯭ꯔꯦ. ꯇꯨꯝꯊꯤꯟꯅ ꯌꯦꯟ ꯉꯥꯅꯨ ꯁꯦꯝꯂꯤꯉꯩ ꯂꯤꯂꯤꯅ ꯊꯥꯡ ꯄꯨꯈꯝ ꯄꯨꯊꯣꯔꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯉꯤ. ꯃꯇꯝꯗꯨ ꯃꯝꯗ꯭ꯔꯤ. ꯃꯈꯣꯏꯒꯤ ꯒꯦꯠꯇꯒꯤ ꯑꯉꯥꯡ ꯈꯔꯗꯤ ꯃꯀꯣꯛ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯄ ꯂꯦꯞꯇ꯭ꯔꯤ. ꯃꯈꯣꯏꯅ ꯗꯥ ꯇꯨꯝꯊꯤꯟ ꯂꯨꯍꯣꯡꯗꯣꯔꯦ. ꯗꯥ ꯇꯨꯝꯊꯤꯟ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯕꯗꯨ ꯇꯥꯕꯒ ꯂꯤꯂꯤꯒꯤ ꯃꯥꯏꯊꯣꯡꯗꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯍꯦꯛꯇ ꯌꯥꯅꯩ. ꯇꯨꯝꯊꯤꯟꯒꯤ ꯃꯃꯥꯅ ꯊꯣꯛꯇꯨꯅ ꯑꯉꯥꯡꯗꯨꯕꯨ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯟꯈꯤ. ꯃꯈꯣꯏꯅ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯛꯄꯗ ꯁꯦꯈꯔꯁꯨ ꯍꯜꯂꯛꯏ. ꯃꯈꯣꯏ ꯃꯔꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯀꯣꯏꯁꯤꯟꯗꯨꯅ ꯆꯥꯃꯤꯟꯅꯔꯤ. ꯁꯦꯈꯔꯗꯤ ꯂꯤꯂꯤꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ. ꯇꯨꯝꯊꯤꯟꯒꯤ ꯃꯃꯥꯒ ꯂꯤꯂꯤꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯔꯤ. ꯃꯍꯥꯛꯅ ꯂꯤꯂꯤꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯝꯃꯤ. ꯂꯤꯂꯤꯅ ꯃꯍꯥꯛꯁꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯣꯛꯇꯦ. ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ. ꯑꯗꯨꯁꯨ ꯀꯔꯝꯕ ꯕꯤꯖꯤꯅꯦꯁꯅꯣ ꯍꯥꯏꯕꯁꯨ ꯄꯟꯗꯦ. ꯇꯨꯝꯊꯤꯟꯒꯤ ꯃꯃꯥꯅ ꯂꯤꯂꯤꯒꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯃꯔꯝꯗꯁꯨ ꯍꯪꯉꯤ. ꯂꯤꯂꯤꯅ USAꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗ ꯇꯝꯃꯛꯏ ꯈꯨꯝꯃꯤ. ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯂꯛꯄꯅꯤ ꯍꯥꯏꯕ ꯍꯥꯏꯗꯣꯛꯇꯦ. ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯆꯥꯔꯤꯕꯗꯨ लेप्तुना लिलीदा येंगलई। USAदा तमलकपनिना पैसा पाइरमगनी हाइना मखोइगी थमोइदा खंजई। लिलीदा यारिबा मखै महाकी स्टेटस तो लोसिनबा होतनै। ngaihak lairaga लिलीना बाथरूमदा अमुक्ता चंगलुखिगे हाइरमलगा चटखि। तुमथिनगी ममादो तंजा फंगले हाइना यामना थुना तुमथिन नंगी नुपीसिगा करम्बा मतंगदगी नुसिनरइबनो। इमा आइना नंगोदा हाइदब्रो महाकसे आइगी बॉसने हाइबा। बॉस हाइबा आइगोंदा नचिन थिगनु नंग आइगी इचाने नंगसे आइगी खुबाक मयाइदगी चावरखिबनी। नंगना तौबा थबक खुदिंगमक आइना लोइना खंगबा ngami। इमाना आइगी मरमददी लोइना खंगलमगनी अदो लिलीसिदी नंगी नचादी नतेदना महाकना खनबदो इमाना कमाय खंगिनोबा। अदुसु सुमिने। तुमथिनगी ममादो वखल ngaihak अमुक खल्ली अदुगा नंगना हाइबददी नखोय अनि नुक्सिनदे हाय। अदुगा महाकना असुकलापना करिगी नंगीदमक
ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯕꯦꯜꯀꯣꯅꯤꯗ ꯅꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯏꯃꯥꯁꯨ ꯇꯥꯍꯧꯏ꯫ ꯉꯁꯥꯏꯁꯨ ꯃꯍꯥꯛꯅ ꯍꯨꯃꯥꯡ ꯁꯧꯈꯤꯅꯤ ꯍꯥꯏꯅ ꯅꯪꯅ ꯃꯉꯣꯟꯗ ꯇꯨꯄꯤꯒ ꯄꯤꯔꯤꯗꯨꯅ ꯀꯔꯤꯒꯤ? ꯏꯃꯥ, ꯑꯗꯨꯗꯤ ꯃꯥꯅ ꯍꯨꯃꯥꯡ ꯁꯧꯕꯗꯨꯗ ꯁꯨꯝ ꯄꯤꯕꯅꯦꯕ꯫ ꯇꯨꯄꯤ ꯄꯤꯔꯗꯤ ꯍꯦꯛꯇ ꯅꯨꯡꯁꯤꯅꯕ ꯆꯤꯡꯒꯗ꯭ꯔꯣ? ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯕꯣꯁꯅꯤꯀꯣ꯫ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥꯏꯕꯗꯣ ꯉꯥꯇꯪ ꯉꯥꯏꯔꯦ ꯈꯪꯒꯗꯕ꯫ ꯃꯇꯝꯗꯨꯗ ꯂꯤꯂꯤꯅ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯁꯦꯈꯔꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯊꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯈꯪꯍꯜꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯗꯕ ꯁꯥꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯥꯔꯤ꯫ ꯂꯤꯂꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯦꯕꯜ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥ ꯃꯄꯥꯗ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯉꯤ꯫ ꯑꯪꯀꯜ, ꯑꯟꯇꯤ, ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯁꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯦ꯫ ꯃꯈꯣꯏ ꯑꯅꯤ ꯆꯥꯔꯤꯕꯗꯨ ꯂꯦꯞꯄꯤ꯫ ꯇꯣꯝꯊꯤꯟꯗꯤ ꯍꯥꯏꯔꯛꯀꯗꯕ ꯄꯨꯝꯅꯃꯛ ꯈꯪꯕꯅꯤꯅ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯆꯥꯏ꯫ ꯂꯤꯂꯤꯅ, ꯇꯣꯝꯊꯤꯟꯅ ꯆꯍꯤ 3 ꯖꯦꯜꯗ ꯂꯩꯈꯤꯕꯗꯣ ꯑꯩꯒꯤ ꯃꯔꯝꯗꯒꯤꯅꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯀꯣꯛꯇꯣ ꯅꯣꯟꯊꯩ꯫ ꯂꯤꯂꯤꯅ ꯑꯃꯨꯛꯀ, ꯅꯨꯃꯤꯠꯇꯣ ꯑꯩ ꯍꯣꯇꯦꯜꯒꯤ ꯔꯨꯝ ꯑꯃꯗ ꯊꯦꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯀꯟꯇ꯭ꯔꯦꯛ ꯂꯧꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯦ꯫ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯦꯛꯇꯨ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯒꯤ ꯏꯖꯠꯄꯨ ꯇꯦꯝꯁꯤꯡꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯇꯣꯝꯊꯤꯟꯅ ꯊꯣꯡꯗꯣ ꯍꯥꯡꯇꯣꯔꯛꯂꯒ ꯆꯪꯉꯛꯇꯨꯅ ꯅꯨꯄꯥꯗꯨꯕꯨ ꯐꯨꯈꯤ꯫ ꯊꯤꯅꯁꯨ ꯁꯣꯛꯈꯤ꯫ ꯑꯩꯗꯤ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯅ ꯃꯈꯣꯏꯅ ꯈꯠꯅꯔꯤꯕꯗꯣ ꯀꯔꯤꯁꯨ ꯌꯦꯡꯁꯤꯜꯂꯝꯗꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯈꯤ꯫ ꯑꯩ ꯏꯁꯥꯒꯤ ꯏꯖꯠ ꯌꯦꯡꯂꯒ ꯑꯩꯒꯤ ꯄꯦꯔꯦꯟꯁꯅ ꯇꯣꯝꯊꯤꯟꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯈꯤꯗꯦ꯫ ꯑꯩꯁꯨ ꯃꯈꯣꯏꯅ ꯆꯠꯂꯝꯂꯣꯏ ꯍꯥꯏꯕ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯇꯣꯝꯊꯤꯟꯅ ꯖꯦꯜꯗ ꯂꯩꯈꯤꯕꯅꯦ꯫ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯦ꯫ ꯂꯤꯂꯤ ꯑꯃꯨꯛꯀ ꯈꯨꯔꯨꯝꯃꯤ꯫ ꯍꯟꯗꯛꯇ ꯂꯤꯂꯤꯒꯤ ꯃꯀꯣꯛꯇꯨ ꯅꯣꯡꯈꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯉꯛꯄꯅ ꯋꯥ ꯉꯥꯡꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯔꯣꯏꯕꯗ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯂꯤꯂꯤꯕꯨ ꯆꯨꯝꯅ ꯂꯦꯞꯍꯜꯂꯤ꯫ ꯌꯥꯔꯦ ꯌꯥꯔꯦ ꯈꯨꯔꯨꯝꯗ꯭ꯔꯕꯁꯨ꯫ ꯂꯤꯂꯤꯅ, ꯑꯟꯇꯤ, ꯑꯥꯝ ꯁꯣꯔꯤ꯫ ꯊꯧꯗꯣꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯍꯜꯂꯝꯂꯒꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯈꯤꯕꯅꯦ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯨꯄꯤ ꯃꯆꯥ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯁꯥꯎꯕ ꯂꯩꯇꯦ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗꯒꯤ ꯏꯖꯠꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ꯫ ꯑꯩꯅ ꯅꯪ ꯑꯣꯏꯔꯝꯂꯕꯁꯨ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯇꯧꯔꯝꯒꯅꯤ꯫ ꯅꯪꯅ ꯏꯆꯥꯒ ꯃꯔꯨꯞ ꯑꯣꯏꯔꯝꯕ, ꯁꯤꯇ ꯅꯠꯇꯅ ꯅꯁꯥꯃꯛ ꯂꯥꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤꯕꯁꯤꯅ ꯏꯃꯥꯗꯤ ꯄꯦꯜꯂꯦ꯫ ꯁꯦꯈꯔ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯅ, ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯔꯥꯜ ꯅꯠꯇꯦ꯫ ꯇꯣꯝꯊꯤꯟꯅ ꯅꯨꯄꯥꯗꯨꯕꯨ ꯊꯤꯅ ꯐꯨꯔꯨꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯔꯥꯜꯅꯤ꯫ ꯇꯣꯝꯊꯤꯟꯅ ꯖꯦꯜꯗ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥ ꯃꯄꯥꯗ ꯂꯣꯏꯅ ꯇꯝꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅꯁꯨ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯂꯣꯏꯅ ꯊꯥꯖꯈꯤ꯫ ꯃꯈꯣꯏꯁꯨ ꯅꯨꯄꯤꯗꯨ ꯊꯤꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯁꯪꯒ ꯂꯩꯇꯕ ꯏꯃꯨꯡꯒ ꯑꯣꯏꯔꯨꯕꯒꯤ ꯑꯔꯦꯝꯕꯗ ꯇꯥꯈꯤ꯫ ꯇꯣꯝꯊꯤꯟꯅ ꯀꯝꯄꯦꯅꯤꯗ ꯊꯕꯛ ꯇꯧꯔꯕ ꯃꯇꯨꯡ ꯅꯨꯄꯤꯗꯨ ꯊꯦꯡꯅꯔꯦ ꯍꯥꯏꯅꯁꯨ ꯇꯝꯈꯤꯗ꯭ꯔꯦ꯫ ꯇꯝꯂꯕꯁꯨ ꯀꯥꯟꯅꯕ ꯂꯩꯔꯣꯏ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯂꯥꯏꯔꯕ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯄꯤꯛꯄꯗꯤ ꯑꯣꯏꯗꯦ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯋꯥꯈꯜꯇꯃꯛ ꯈꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯂꯤꯂꯤꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯒꯨꯗ ꯏꯝꯄ꯭ꯔꯦꯁꯟ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯅ ꯂꯤꯂꯤꯗ ꯍꯦꯠ ꯇꯧꯍꯟꯗꯦ꯫ ꯂꯤꯂꯤꯅ ꯃꯈꯣꯏ ꯑꯅꯤ ꯀꯝꯄꯦꯅꯤꯗ ꯊꯦꯡꯅꯈꯤꯕꯒꯤ ꯃꯇꯥꯡꯁꯨ ꯂꯤꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯇꯣꯝꯊꯤꯟ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯌꯦꯠꯅꯈꯤꯕ ꯇꯣꯝꯊꯤꯟꯅ ꯅꯝꯐꯨꯗ ꯀꯤꯁ ꯇꯧꯕꯗꯤ ꯄꯜꯂꯛꯇꯦ꯫ ꯑꯃꯨꯛ ꯍꯥꯏꯔꯛꯂꯕꯗꯤ ꯍꯥꯏꯅ ꯄꯥꯈꯠꯂꯤ꯫ ꯂꯤꯂꯤꯅ ꯋꯥ ꯉꯥꯡꯂꯛꯀꯦ ꯇꯧꯕꯒ ꯇꯣꯝꯊꯤꯟꯅ, ꯂꯤꯂꯤ, ꯃꯇꯝꯁꯤ ꯈꯔ ꯊꯦꯡꯖꯤꯜꯂꯛꯑꯦ꯫ ꯅꯪ ꯃꯐꯝꯁꯤꯗ ꯑꯍꯤꯡ ꯂꯦꯛꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯍꯟꯈꯤꯗꯣꯏꯔꯣ? ꯍꯟꯗꯧꯕ ꯑꯣꯏꯔꯗꯤ ꯈꯔ ꯊꯨꯖꯤꯟꯅꯕ ꯇꯧꯁꯦ꯫ ꯂꯤꯂꯤꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ, ꯃꯐꯝꯁꯤꯒꯤ ꯐ꯭ꯂꯥꯋꯔ ꯐꯤꯜꯁꯤꯡꯁꯦ ꯌꯥꯝꯅ ꯐꯖꯩ꯫ ꯑꯩ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯥꯡꯆꯤꯠ ꯑꯣꯏꯅ ꯍꯜꯂꯒꯦ꯫ ꯊꯥꯏꯂꯦꯟꯗ ꯅꯪꯒꯤ ꯊꯕꯛ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯕꯣ? ꯀꯅꯥꯗ ꯁꯤꯟꯅꯔꯝꯃꯤꯅꯣ? ꯂꯩꯍꯧꯗꯦ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯅꯤꯌꯦ꯫ BBT ꯒ꯭ꯔꯨꯞꯀꯤ ꯄ꯭ꯔꯣꯖꯦꯛꯇꯣ ꯃꯀꯣꯛꯇꯒꯤ ꯍꯧꯔꯦ꯫ ꯍꯥꯟꯅ ꯇꯧꯈꯤꯕ ꯄ꯭ꯔꯣꯁꯦꯁꯇꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯗꯣꯏꯅꯦ꯫ ꯑꯗꯨꯗꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯁꯦꯝ ꯁꯥꯔꯒ ꯊꯝꯈ꯭ꯔꯕꯅꯦ꯫
ꯑꯩꯈꯣꯏꯁꯨ ꯃꯦꯒꯤ ꯊꯥꯁꯤꯃꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯔꯛꯄꯅꯤꯅ ꯃꯇꯝ ꯈꯔꯗꯤ ꯔꯦꯁ ꯂꯧꯕ ꯌꯥꯏꯅ ꯑꯗꯨꯗꯤ ꯈꯔ ꯉꯜꯂꯤꯉꯩꯁꯤꯗ ꯍꯣꯇꯦꯜ ꯑꯃꯗ ꯅꯪꯕꯨ ꯊꯤꯟꯕꯤꯒꯦ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄꯗꯣ ꯅꯪꯅ ꯍꯩꯅꯔꯣꯏ ꯃꯐꯝꯗꯣ ꯌꯥꯝꯅꯕꯨꯗꯤ ꯂꯥꯞꯇꯦ ꯃꯣꯇꯣꯔ ꯁꯥꯏꯀꯜꯗ ꯆꯠꯄꯗ ꯄꯨꯡꯈꯥꯏꯃꯨꯛꯇꯤ ꯆꯪꯒꯅꯤ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯁꯦ ꯃꯐꯝꯗꯨꯗ ꯑꯩꯒꯤꯁꯨ ꯏꯃꯥꯟꯅꯕ ꯑꯃ ꯎꯅꯒꯗꯕ ꯂꯩ ꯂꯤꯂꯤꯅ ꯃꯀꯣꯛ ꯑꯃꯨꯛ ꯅꯣꯟꯊꯗꯨꯅ ꯑꯪꯀꯜ ꯑꯟꯇꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯌꯣꯔ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯍꯌꯦꯡ ꯃꯐꯝꯁꯤꯗ ꯗꯤꯅꯔ ꯇꯧꯕꯒꯤ ꯂꯥꯛꯄꯗꯤ ꯀꯥꯎꯒꯅꯨꯀꯣ ꯍꯣꯏ ꯂꯥꯛꯀꯦ ꯁꯦꯈꯔ ꯍꯧꯒꯠꯂꯛꯇꯨꯅ ꯇꯣꯝꯊꯤꯟ ꯇꯞꯅ ꯊꯧꯀꯣ ꯍꯣꯔꯦꯟ ꯕꯣꯏꯆꯥꯒ ꯄꯥꯔꯒ ꯌꯨ ꯊꯛꯄ ꯌꯥꯔꯣꯏꯀꯣ ꯌꯨ ꯊꯛꯂꯁꯨ ꯅꯤꯁꯥ ꯍꯜꯂꯀꯥꯟꯗ ꯍꯜꯂꯛꯑꯣ ꯇꯣꯝꯊꯤꯟ ꯋꯥꯈꯜꯗ ꯍꯣꯏ ꯃꯌꯥꯝ ꯊꯛꯆꯤꯜꯂꯒꯅ ꯑꯩꯒꯤ ꯍꯣꯠ ꯕꯣꯁꯀ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯈꯜꯂꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯂꯤꯂꯤꯁꯨ ꯃꯍꯥꯛꯀꯤ ꯕꯦꯒꯇꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯅ ꯇꯣꯝꯊꯤꯟ ꯉꯥꯏꯈꯣ ꯑꯩ ꯀꯩꯅꯣꯝꯇ ꯄꯨꯊꯣꯔꯛꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯀꯥ ꯑꯃꯗ ꯆꯪꯈꯤ ꯇꯣꯝꯊꯤꯟꯅ ꯍꯦꯜꯃꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯂꯤꯂꯤꯗ ꯄꯤ ꯁꯦ ꯁꯤ ꯎꯞꯁꯤꯜꯂꯣ ꯍꯣꯏ ꯂꯤꯂꯤꯅ ꯃꯍꯥꯛꯀꯤ ꯃꯁꯝꯗꯣ ꯅꯥꯀꯣꯡꯒꯤ ꯃꯔꯨꯝꯗ ꯊꯥꯗꯗꯨꯅ ꯍꯦꯜꯃꯦꯠꯇꯨ ꯎꯞꯁꯤꯜꯂꯤ ꯇꯣꯝꯊꯤꯟꯁꯨ ꯑꯇꯣꯞꯄ ꯍꯦꯜꯃꯦꯠ ꯑꯃ ꯎꯞꯁꯤꯟꯗꯨꯅ ꯃꯣꯇꯣꯔ ꯁꯥꯏꯀꯜꯗ ꯀꯥꯈꯠꯂꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯤꯂꯤꯗ ꯌꯦꯡꯉꯤ ꯂꯤꯂꯤꯅ ꯍꯦꯜꯃꯦꯠꯀꯤ ꯕꯀꯜꯗꯨ ꯆꯤꯡꯗꯨꯅ ꯐꯥꯖꯤꯟꯕꯗꯨ ꯍꯩꯔꯝꯗꯦ ꯇꯣꯝꯊꯤꯟꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯍꯩꯔꯔꯣꯏ ꯈꯪꯕꯗꯒꯤ ꯒꯥꯔꯤꯗꯒꯤ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏ ꯁꯦ ꯅꯪ ꯍꯩꯇ꯭ꯔꯗꯤ ꯑꯩ ꯐꯥꯖꯤꯟꯕꯤꯒꯦ ꯍꯣꯏ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯆꯨꯝꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯒ ꯂꯩ ꯃꯇꯝꯗꯨ ꯄꯨꯡ ꯌꯥꯝꯅ ꯊꯦꯡꯗ꯭ꯔꯕꯁꯨ ꯈꯔꯗꯤ ꯃꯝꯃꯦ ꯏꯃꯨꯡꯒꯤ ꯃꯩ ꯊꯥꯟꯕ ꯍꯧꯅꯔꯕꯅꯤ ꯂꯤꯂꯤꯒꯤ ꯃꯃꯥꯏꯗꯨ ꯃꯤꯔꯨꯝ ꯇꯥꯔꯕꯁꯨ ꯐꯖꯕ ꯃꯁꯛꯇꯨꯗꯤ ꯑꯗꯨꯝ ꯎꯏ ꯇꯣꯝꯊꯤꯟꯗ ꯅꯛꯁꯤꯟꯅ ꯆꯪꯁꯤꯜꯂꯒ ꯈꯔ ꯅꯣꯟꯊꯔꯒ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤ ꯍꯦꯜꯃꯦꯠꯀꯤ ꯃꯔꯤꯗꯨꯒꯤ ꯂꯩꯐꯝ ꯑꯃꯗꯤ ꯑꯁꯥꯡꯕ ꯆꯥꯡꯗꯨ ꯌꯦꯡꯂꯒ ꯁꯦꯝꯂꯝꯃꯤ ꯇꯣꯝꯊꯤꯟꯅ ꯁꯦꯝꯕꯗꯨꯗ ꯂꯤꯂꯤꯒꯤ ꯃꯁꯝ ꯈꯔ ꯆꯨꯕꯥꯔꯣꯝꯗ ꯇꯥꯔꯛꯏ ꯇꯣꯝꯊꯤꯟꯅ ꯍꯦꯜꯃꯦꯠꯀꯤ ꯃꯔꯤꯗꯨ ꯑꯃꯨꯛ ꯈꯔ ꯀꯣꯝꯍꯜꯂꯒ ꯃꯁꯝꯗꯨ ꯄꯥꯏꯗꯨꯅ ꯅꯥꯒꯤ ꯃꯔꯨꯝꯗ ꯊꯝꯅꯕ ꯍꯣꯠꯅꯩ ꯂꯤꯂꯤꯒꯤ ꯃꯃꯤꯠꯇꯨ ꯇꯣꯝꯊꯤꯟꯗ ꯌꯦꯡꯕꯗ ꯏꯀꯥꯏꯕꯒꯤ ꯃꯈꯥꯗ ꯌꯦꯡꯗꯨꯅ ꯂꯩ ꯂꯤꯂꯤꯒꯤ ꯑꯍꯥꯞꯄ ꯄꯥꯗꯨꯁꯨ ꯏꯀꯥꯏꯕꯒꯤ ꯌꯥꯝꯅ ꯊꯨꯅ ꯂꯦꯡꯕꯗꯨ ꯇꯣꯝꯊꯤꯟꯅ ꯎꯔꯝꯃꯤ ꯇꯣꯝꯊꯤꯟꯁꯨ ꯄꯥꯈꯠꯄꯒꯤꯔ ꯏꯀꯥꯏꯕꯒꯤꯔ ꯃꯈꯨꯠꯇꯨ ꯇꯞꯅ ꯅꯤꯛꯏ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯂꯤꯂꯤꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯍꯥꯛꯀꯤ ꯐꯖꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯃꯤꯀꯨꯞ ꯑꯃꯗ ꯇꯣꯝꯊꯤꯟꯒꯤ ꯋꯥꯈꯜ ꯆꯥꯝꯃ ꯊꯣꯛꯅ ꯈꯜꯂꯤ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯂꯤꯂꯤꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯤꯁ ꯀꯌꯥꯔꯛ ꯇꯧꯈ꯭ꯔꯦ ꯋꯥꯜꯗ ꯏꯟꯁꯤꯟꯕꯁꯨ ꯀꯌꯥꯔꯛ ꯌꯥꯎꯈ꯭ꯔꯦ ꯐꯃꯨꯡꯗ ꯏꯟꯊꯨꯕ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯂꯃꯟ ꯁꯤꯡꯕ ꯄꯥꯝꯕꯗꯒꯤꯅꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯃꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯔꯣꯏ ꯈꯟꯈꯤ ꯃꯥꯁꯨ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯆꯠꯆꯔꯁꯅꯨ ꯑꯩꯁꯨ ꯑꯩꯒꯤ ꯂꯝꯕꯤꯗ ꯆꯠꯂꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯨꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯛꯄ ꯍꯧꯔꯛꯈꯤ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯁꯤꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯅꯤ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯥꯟꯅꯕ ꯂꯩꯇꯦ ꯈꯨꯗꯝ ꯑꯣꯏꯅ ꯄꯔꯁꯅꯦꯂꯤꯇꯤ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯋꯦꯜ ꯂꯦꯚꯦꯜ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯐ ꯂꯥꯏꯐ ꯏꯖꯨꯀꯦꯁꯟ ꯁꯣꯁꯤꯌꯦꯜ ꯔꯤꯂꯦꯁꯟ ꯇꯦꯁ ꯈꯨꯗꯤꯡꯃꯛꯇ ꯈꯦꯠꯅꯩ ꯃꯁꯤ ꯈꯜꯂꯨꯔꯕꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯨꯕꯁꯦ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯃꯤ ꯊꯣꯛꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ ꯇꯣꯝꯊꯤꯟꯅ ꯋꯥꯈꯜ ꯈꯟꯅ ꯃꯀꯣꯛꯇꯣ ꯂꯤꯂꯤꯒꯤ ꯃꯃꯥꯏ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯂꯤꯂꯤꯒꯤ ꯉꯥꯡꯇꯛ ꯇꯧꯕ ꯈꯖꯥꯏꯗꯨ ꯃꯍꯥꯛꯀꯤ ꯃꯆꯤꯟꯅ ꯊꯦꯡꯒꯗꯕ ꯏꯟꯆ ꯑꯃ ꯐꯥꯔꯝꯗ꯭ꯔꯦ ꯇꯣꯝꯊꯤꯟꯁꯨ ꯉꯥꯏꯍꯥꯛ ꯂꯤꯂꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯨꯅ ꯂꯤꯂꯤꯒꯤ ꯅꯥꯀꯣꯡ ꯃꯔꯨꯝꯗ ꯁꯝ ꯈꯔꯁꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥ ꯊꯣꯛꯂꯛꯄꯗꯨꯗ ꯁꯦ ꯁꯤ ꯑꯃꯨꯛꯇ ꯄꯨꯈꯣ ꯍꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯏ ꯇꯣꯝꯊꯤꯟꯅ ꯌꯥꯝꯅ ꯊꯨꯅ ꯂꯤꯂꯤꯒꯤ ꯃꯁꯝꯗꯨ ꯊꯥꯗꯣꯛꯏ ꯍꯦꯜꯃꯦꯠꯇꯨ ꯁꯦꯝꯖꯤꯟꯗꯨꯅ ꯃꯄꯥꯒꯤ ꯃꯣꯇꯣꯔ ꯁꯥꯏꯀꯜꯗ ꯀꯥꯈꯠꯇꯨꯅ ꯁꯣꯗꯨ ꯊꯤꯡꯖꯤꯜꯂꯤ ꯍꯧꯖꯤꯛꯇ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯈꯟꯖꯤꯜꯂꯨꯔꯒ ꯃꯤꯍꯨꯜꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯂꯤꯂꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯏ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯅ ꯕꯦꯒ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯁꯤꯁꯦ
ꯕꯣꯏꯆꯥꯗ ꯄꯤꯔꯝꯃꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯅꯤ ꯂꯤꯂꯤꯒꯤꯁꯨ ꯇꯣꯉꯥꯟꯅ ꯑꯃ ꯌꯣꯝꯂꯕꯅꯤ ꯅꯪꯅꯅꯦ ꯊꯕꯛ ꯇꯧꯕ ꯂꯣꯏꯔꯛꯄꯗ ꯆꯥꯎ ꯂꯤꯂꯤꯅ ꯍꯥ ꯑꯩꯒꯤꯁꯨ ꯌꯥꯎꯔꯛꯑꯦꯕ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯉꯥꯡꯂꯤꯕ ꯃꯃꯥꯏꯗꯨ ꯎꯈꯤꯅꯤ ꯍꯥꯏꯅ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯕꯗꯤ ꯉꯝꯗꯦ ꯍꯣꯏ ꯑꯆꯥꯔꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯅꯪꯉꯣꯟꯗ ꯄꯤꯅꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯅꯪꯅ ꯄꯥꯝꯒꯗ꯭ꯔꯥ ꯄꯥꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯏꯃꯥꯁꯨ ꯈꯪꯗ꯭ꯔꯦ ꯂꯤꯂꯤꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯗꯤ ꯑꯗꯨꯅꯤ ꯑꯩꯗꯤ ꯑꯆꯥꯔ ꯌꯥꯝꯅ ꯆꯥꯏ ꯊꯦꯡꯛꯌꯨ ꯑꯟꯇꯤ ꯅꯪꯅꯁꯨ ꯄꯥꯝꯂꯝꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯇꯣꯝꯊꯤꯟꯅ ꯂꯤꯂꯤꯗ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯔꯒ ꯕꯦꯒꯇꯨ ꯍꯦꯟꯗꯜꯕꯥꯔꯗ ꯌꯥꯟꯁꯤꯜꯂꯤ ꯂꯤꯂꯤꯁꯨ ꯃꯍꯥꯛꯀꯤ ꯑꯁꯥꯡꯕ ꯁ꯭ꯀꯔꯠꯇꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯃꯣꯇꯣꯔ ꯁꯥꯏꯀꯜꯗ ꯀꯥꯈꯠꯂꯛꯏ ꯂꯤꯂꯤꯅ ꯇꯣꯝꯊꯤꯟꯒꯤ ꯃꯁꯥꯗ ꯊꯦꯡꯈꯤꯅꯤ ꯍꯥꯏꯅ ꯃꯅꯤꯡ ꯑꯔꯩꯕꯤꯗ ꯍꯟꯊꯗꯨꯅ ꯐꯝꯃꯤ ꯃꯈꯨꯠꯇꯨꯅ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗ ꯌꯥꯎꯕ ꯌꯣꯠꯇꯨꯗ ꯄꯥꯏ ꯃꯃꯥꯗ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯊꯧꯗꯣꯔꯛꯄ ꯍꯧꯔꯛꯏ ꯂꯝꯕꯤꯗꯨ ꯁꯦꯝꯕ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯊꯧꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟꯅ ꯂꯥꯛꯏ ꯇꯣꯝꯊꯤꯟꯁꯨ ꯇꯟꯖꯥ ꯐꯪꯂꯦ ꯈꯟꯗꯨꯅ ꯂꯤꯂꯤ ꯅꯪ ꯍꯥꯟꯅ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯦ ꯇꯣꯡꯈ꯭ꯔꯕ ꯀꯦꯕ ꯇꯣꯝꯊꯤꯟꯅ ꯉꯥꯡꯂꯤꯕꯗꯨ ꯃꯍꯥꯛꯅ ꯇꯥꯔꯝꯗꯦ ꯃꯔꯝꯗꯤ ꯃꯐꯝꯗꯨ ꯂꯝꯍꯥꯡ ꯑꯣꯏꯕꯅ ꯅꯨꯡꯁꯤꯠ ꯃꯈꯣꯜꯗꯨ ꯌꯥꯝꯅ ꯍꯧꯏ ꯅꯥꯀꯣꯡꯗꯨꯁꯨ ꯍꯦꯜꯃꯦꯠꯅ ꯈꯨꯝꯖꯤꯟꯈꯤꯕꯒꯤ ꯇꯣꯝꯊꯤꯟꯅ ꯃꯀꯣꯛꯇꯨ ꯃꯅꯤꯡꯂꯣꯝꯗ ꯈꯔ ꯆꯦꯞꯊꯔꯒ ꯃꯈꯣꯜ ꯍꯧꯅ ꯅꯪ ꯍꯥꯟꯅ ꯃꯣꯇꯣꯔ ꯁꯥꯏꯀꯜꯗ ꯇꯣꯡꯕ ꯌꯥꯎꯈ꯭ꯔꯕ ꯍꯪꯕ ꯂꯤꯂꯤꯁꯨ ꯃꯁꯥꯗꯨ ꯃꯃꯥꯡꯂꯣꯝꯗ ꯈꯔ ꯅꯣꯟꯊꯗꯨꯅ ꯌꯥꯎꯗ꯭ꯔꯤꯌꯦ ꯑꯩ ꯍꯥꯟꯅ ꯒꯥꯔꯤ ꯃꯆꯥꯗ ꯑꯃꯨꯛꯇ ꯇꯣꯡꯗ꯭ꯔꯤꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯁꯤꯁꯨ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏ ꯇꯣꯝꯊꯤꯟꯅ ꯅꯪ ꯃꯃꯥꯡꯗ ꯈꯔ ꯀꯥꯈꯠꯂꯛꯑꯣ ꯅꯪꯅ ꯃꯅꯤꯡꯒꯤ ꯃꯇꯣꯟꯗ ꯐꯝꯕꯗꯣ ꯑꯩ ꯒꯥꯔꯤ ꯃꯃꯥꯏ ꯃꯨꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯂꯤꯂꯤꯅ ꯍꯣꯏ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯏ ꯃꯍꯥꯛꯀꯤ ꯃꯈꯨꯅ ꯇꯣꯝꯊꯤꯟꯒꯤ ꯐꯩꯒꯟ ꯅꯥꯛꯆꯦꯞꯇ ꯁꯣꯏꯗꯅ ꯊꯦꯡꯂꯨꯏ ꯃꯈꯣꯡꯗꯨ ꯃꯅꯤꯡꯗ ꯑꯃꯨꯛ ꯍꯟꯊꯩ ꯃꯍꯥꯛꯀꯤ ꯑꯞꯄꯔ ꯕꯣꯗꯤꯅꯗꯤ ꯇꯣꯝꯊꯤꯟꯗ ꯊꯦꯡꯗꯦ ꯇꯣꯝꯊꯤꯟꯅ ꯇꯞꯅ ꯇꯧ ꯇꯥꯅꯤꯌꯦ ꯍꯣꯏ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯑꯃꯨꯛ ꯉꯥꯡꯅꯈꯤꯗ꯭ꯔꯦ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯣꯏꯕꯒꯤ ꯃꯩꯁꯨ ꯑꯃꯠꯇ ꯊꯥꯟꯗꯦ ꯃꯔꯛ ꯃꯔꯛꯇ ꯌꯥꯝꯅ ꯂꯟꯅ ꯒꯥꯔꯤ ꯂꯥꯛꯄꯁꯨ ꯌꯥꯎꯏ ꯀꯩꯊꯦꯜꯗ ꯂꯩ ꯌꯣꯜꯂꯨꯕ ꯐꯥꯔꯃꯔ ꯈꯔꯁꯨ ꯁꯣꯔꯣꯛꯀꯤ ꯅꯥꯀꯟ ꯑꯃꯗ ꯍꯜꯂꯛꯄ ꯌꯥꯎꯏ ꯑꯉꯥꯡ ꯅꯍꯥ ꯃꯆꯥ ꯈꯔꯁꯨ ꯒ꯭ꯔꯨꯞ ꯒ꯭ꯔꯨꯞ ꯁꯥꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤ ꯖꯨꯟ ꯊꯥꯗꯗꯤ ꯖꯁꯃꯤꯟ ꯐ꯭ꯂꯥꯋꯔꯗꯨ ꯐꯖꯅ ꯄꯥꯜꯂꯤ ꯒꯥꯔꯤ ꯊꯧꯔꯤꯉꯩꯗ ꯖꯁꯃꯤꯟꯒꯤ ꯅꯨꯡꯁꯤꯕ ꯃꯅꯝꯗꯨꯁꯨ ꯅꯨꯡꯁꯤꯠꯇ ꯌꯥꯎꯔꯛꯏ ꯂꯤꯂꯤꯗꯤ ꯍꯦꯜꯃꯦꯠꯇꯨ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯑꯄꯥꯏꯕ ꯆꯦꯛꯂꯥꯒꯨꯝꯅ ꯇꯤꯡꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯠꯇꯨ ꯐꯨꯍꯜꯂꯤ ꯇꯣꯝꯊꯤꯟꯁꯨ ꯂꯤꯂꯤꯒꯤ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯂꯤ ꯈꯪꯕꯗꯒꯤ ꯒꯥꯔꯤꯗꯨ ꯇꯞꯅ ꯑꯃꯨꯛ ꯊꯧꯏ ꯑꯃꯨꯛꯁꯨ ꯃꯩ ꯃꯝꯕꯗꯒꯤ ꯂꯤꯂꯤ ꯑꯀꯤꯕꯁꯨ ꯐꯥꯎꯔꯛꯏ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯛꯇ ꯈꯔ ꯑꯃꯨꯛ ꯅꯛꯁꯤꯜꯂꯛꯏ ꯃꯈꯨꯠꯅ ꯇꯣꯝꯊꯤꯟꯒꯤ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯄꯥꯏꯔꯛꯏ ꯃꯈꯣꯡꯗꯨꯁꯨ ꯇꯣꯝꯊꯤꯟꯒꯤ ꯃꯈꯣꯡꯗ ꯊꯦꯡꯗꯨꯅ ꯂꯩ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯑꯃ ꯂꯥꯜꯂꯛꯏ ꯅꯍꯥ ꯃꯆꯥ ꯈꯔꯁꯨ ꯕꯨꯂꯦꯠ ꯉꯪꯂꯒ ꯇꯞꯅ ꯊꯧꯔꯝꯃꯤ ꯃꯁꯝꯗꯨꯁꯨ ꯁꯥꯡꯅ ꯈꯥꯛꯇꯨꯅ ꯃꯆꯨ ꯁꯪꯂꯤ ꯌꯦꯡꯕꯗ ꯆꯍꯤ 13 ꯃꯨꯛꯀꯤ ꯂꯦꯡꯒꯥ ꯃꯥꯜꯂꯤ ꯇꯣꯝꯊꯤꯟꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯍꯥꯛꯀꯤ ꯊꯧꯐꯝ ꯊꯣꯛꯄ ꯆꯥꯡ ꯑꯃꯗ ꯊꯧꯗꯨꯅ ꯃꯈꯣꯏꯗꯒꯤ ꯍꯦꯟꯒꯠꯂꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨꯅ ꯕꯨꯂꯦꯠꯇꯨ ꯉꯪꯁꯤꯜꯂꯝꯂꯒ ꯑꯃꯨꯛ ꯍꯦꯟꯒꯠꯇꯨꯅ ꯊꯧꯈꯤ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯗꯨꯅ ꯌꯥꯝꯅ ꯃꯈꯣꯜ ꯍꯧꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯈꯤ ꯂꯤꯂꯤꯅ ꯇꯣꯝꯊꯤꯟꯒꯤ ꯂꯦꯡꯖꯨꯝꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯄꯗꯨꯗ ꯃꯍꯥꯛ ꯀꯤꯔꯝꯂꯅꯤ ꯍꯥꯏꯕ ꯇꯣꯝꯊꯤꯟꯅ ꯈꯪꯉꯤ ꯃꯊꯪꯒꯤ ꯏꯟꯇꯔꯁꯦꯛꯁꯟ ꯌꯧꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯊꯤꯟꯒꯤ ꯋꯥꯈꯜꯗ ꯂꯤꯂꯤꯒꯤ ꯐꯖꯕ ꯃꯁꯛ ꯑꯃꯗꯤ ꯐꯤꯒꯔ ꯎꯕꯗ ꯉꯥꯎꯗꯨꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯂꯤꯂꯤꯒꯤ ꯐ꯭ꯂꯥꯋꯔꯤꯡ ꯁ꯭ꯀꯔꯠꯁꯤꯗ ꯇꯟꯖꯥ ꯂꯧꯔꯒ ꯌꯦꯡꯂꯤꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯇꯣꯝꯊꯤꯟꯅ ꯇꯞꯅ ꯊꯧꯕꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯣꯝꯊꯤꯟꯕꯨ ꯔꯥꯎꯟ ꯀꯣꯏꯁꯤꯟꯗꯨꯅ ꯊꯧꯕ ꯁꯥꯟꯅꯔꯤ ꯇꯣꯝꯊꯤꯟꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯂꯤꯂꯤꯗ ꯂꯣꯏꯅ ꯌꯦꯡꯉꯤ ꯍꯨꯏꯁꯦꯜꯁꯨ ꯈꯣꯡꯖꯤꯜꯂꯛꯏ ꯂꯤꯂꯤꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯇꯣꯝꯊꯤꯟꯅ ꯃꯈꯣꯏꯕꯨ ꯐꯨꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯂꯤꯂꯤꯒꯤ ꯃꯃꯥꯡꯗ ꯈꯠꯅꯕ ꯄꯥꯝꯗꯕꯒꯤꯅꯤ ꯇꯣꯝꯊꯤꯟꯅ ꯍꯦꯜꯃꯦꯠ ꯂꯧꯊꯣꯛꯇꯨꯅ ꯃꯅꯥꯛ ꯏꯅꯛ ꯅꯛꯅ ꯂꯩꯔꯤꯕ ꯅꯍꯥ ꯑꯃꯗ ꯌꯦꯡꯉꯤ ꯅꯈꯣꯏ ꯀꯔꯝꯕ ꯚꯤꯂꯦꯖꯇꯒꯤꯅꯣ ꯌꯦꯜꯂꯣ ꯃꯆꯨꯒꯤ ꯁꯝ ꯁꯥꯡꯕ ꯅꯨꯄꯥ ꯑꯃꯗꯤ ꯇꯣꯝꯊꯤꯟꯕꯨ ꯀꯔꯤꯁꯨ ꯊꯧꯑꯣꯏꯗꯦ ꯃꯉꯛꯇꯨ ꯊꯥꯡꯒꯠꯂꯒ ꯋꯥ ꯉꯥꯡꯒꯦ ꯍꯦꯛ ꯇꯧꯕꯒ
ꯇꯨꯡꯗ ꯇꯣꯡꯂꯤꯕ ꯃꯌꯥꯡ ꯀꯪꯕ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨ ꯌꯥꯝꯅ ꯊꯨꯅ ꯍꯣꯡꯉꯤ꯫ ꯒꯥꯔꯤꯗꯨ ꯃꯥꯡ ꯊꯥꯗꯨꯅ ꯌꯥꯡꯅ ꯊꯧꯈꯤ꯫ ꯇꯨꯡꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯅ ꯁꯤꯒꯅꯦꯜ ꯄꯤꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ "ꯃꯤꯅꯥꯏ ꯃꯆꯥ ꯁꯥ, ꯍꯜꯂꯕ ꯅꯣꯏ?" ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯣ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯗꯤ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯂꯩꯔꯤ꯫ "ꯅꯪ ꯀꯅꯥꯅꯣ? ꯌꯥꯝ ꯐꯥꯎꯕ꯭ꯔꯣ?" ꯍꯥꯏꯅ ꯇꯣꯝꯊꯤꯟꯗ ꯍꯪꯉꯤ꯫ ꯇꯣꯝꯊꯤꯟ ꯈꯨꯝꯒꯦ ꯇꯧꯕꯒ ꯃꯌꯥꯡ ꯀꯪꯕ ꯅꯨꯄꯥꯗꯨꯅ "ꯏꯇꯥꯎ, ꯆꯠꯁꯤꯜꯂꯛꯑꯣ. ꯃꯍꯥꯛꯁꯦ ꯊꯪꯅꯕ ꯇꯥꯎꯟꯗ ꯂꯩꯕ ꯍꯟꯗꯛꯇ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯄꯥꯗꯨꯅꯦ. ꯃꯍꯥꯛ ꯊꯥꯏꯂꯦꯟꯗ ꯂꯩꯔꯨꯕꯅꯦ. ꯁꯪꯒ ꯌꯥꯝꯅ ꯆꯥꯎꯕꯅꯦ. ꯃꯐꯝꯁꯤꯗꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯌꯥꯝꯅ ꯂꯩꯕꯅꯦ." ꯅꯍꯥꯗꯨꯅ ꯇꯣꯝꯊꯤꯟꯗ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯊꯧꯔꯒ ꯆꯠꯈꯤ꯫ ꯇꯣꯝꯊꯤꯟꯅ ꯃꯈꯣꯏ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯂꯤꯂꯤꯗꯤ ꯃꯉꯣꯟꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ "ꯂꯤꯂꯤ, ꯃꯈꯣꯏ ꯆꯠꯈ꯭ꯔꯦ." ꯂꯤꯂꯤꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯇꯣꯝꯊꯤꯟꯗ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯏ꯫ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯧꯔꯒ ꯂꯥꯛꯏ꯫ ꯇꯣꯝꯊꯤꯟꯁꯨ ꯃꯍꯥꯛꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯑꯁꯨꯝꯅ ꯅꯨꯡꯗꯥꯡꯗ ꯃꯄꯥꯒꯤ ꯒꯥꯔꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯠꯄꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯇꯣꯝꯊꯤꯟꯅ ꯃꯈꯣꯏꯒꯤ ꯁꯥꯏꯀꯣꯂꯣꯖꯤ ꯂꯣꯏꯅ ꯈꯪꯉꯤ꯫ ꯃꯈꯣꯏꯅ ꯂꯛꯅꯕ ꯈꯠꯅꯕ ꯍꯧꯔꯤꯕꯁꯦ ꯑꯁꯣꯟꯕ ꯃꯤꯗꯅꯤ. ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗꯒꯤ ꯑꯩ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ. ꯑꯃꯨꯛꯁꯨ ꯑꯩꯅ ꯖꯦꯜꯗ ꯂꯩꯔꯣꯏ ꯍꯥꯏꯕꯁꯤꯁꯨ ꯂꯣꯏꯅ ꯈꯪꯅꯔꯕ ꯖꯥꯠꯅꯤ. ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯅꯤ. ꯁꯤꯒꯨꯝꯕ ꯄꯥꯎꯁꯦ ꯁꯟꯗꯣꯛꯄ ꯊꯨꯕꯅꯤ." ꯂꯤꯂꯤ ꯈꯔ ꯀꯤꯅ ꯇꯣꯝꯊꯤꯟꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯤ꯫ "ꯇꯣꯝꯊꯤꯟ, ꯇꯞꯅ ꯊꯧ. ꯃꯈꯣꯏ ꯍꯥꯟꯅ ꯆꯠꯍꯟꯈ꯭ꯔꯣ. ꯑꯩ ꯌꯥꯝ ꯀꯤꯌꯦ." ꯇꯣꯝꯊꯤꯟ ꯅꯣꯛꯂꯒ "ꯑꯁ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ. ꯃꯈꯣꯏꯁꯦ ꯑꯉꯥꯡ ꯉꯥꯛꯇꯅꯤ. ꯑꯩꯈꯣꯏꯁꯨ ꯑꯁꯨꯃꯥꯏꯅ ꯍꯥꯟꯅ ꯌꯥꯝ ꯇꯧꯔꯛꯏ." ꯅꯍꯥ ꯃꯌꯥꯝꯗꯣ ꯂꯤꯂꯤꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯆꯠꯈꯤꯕꯗꯒꯤ ꯃꯍꯥꯛ ꯀꯤꯕ ꯈꯔ ꯐꯔꯦ꯫ ꯇꯣꯝꯊꯤꯟꯗ ꯀꯣꯜꯂꯤꯕꯗꯨ ꯑꯃꯨꯛ ꯊꯥꯗꯣꯛꯏ꯫ ꯇꯣꯝꯊꯤꯟꯅ "ꯂꯤꯂꯤ, ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯠꯇꯦ. ꯑꯩꯒꯤ ꯐꯨꯔꯤꯠꯇꯔ ꯂꯦꯡꯖꯨꯝꯗꯔ ꯀꯩꯅꯣꯝꯃ ꯄꯥꯏꯌꯣ. ꯒꯥꯔꯤꯁꯦ ꯀꯟꯅ ꯊꯧꯕꯅꯤꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯄ ꯇꯝꯕ ꯉꯝꯗꯦ." ꯂꯤꯂꯤꯅ ꯇꯣꯝꯊꯤꯟꯒꯤ ꯈ꯭ꯋꯥꯡꯗ ꯇꯥꯔꯛꯄ ꯐꯨꯔꯤꯠ ꯃꯆꯤꯗ ꯀꯟꯅ ꯄꯥꯏ꯫ ꯃꯤꯠꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡ ꯂꯤꯂꯤꯅ "ꯇꯣꯝꯊꯤꯟ, ꯉꯁꯥꯏꯒꯤꯗꯣ ꯅꯪ ꯑꯀꯤꯕ ꯀꯔꯤꯁꯨ ꯐꯥꯎꯗꯕ꯭ꯔꯥ? ꯂꯝꯕꯤ ꯂꯝꯍꯥꯡꯁꯤꯗ ꯑꯩꯁꯦ ꯃꯈꯣꯏꯅ ꯐꯥꯈ꯭ꯔꯗꯤ ꯅꯪ ꯀꯩꯗꯧꯅꯤ? ꯀꯅꯥꯝꯇꯁꯨ ꯆꯠꯄ ꯎꯗꯦ. ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯁꯣꯟꯕ ꯃꯤꯗ ꯈꯛꯇꯅꯦ. ꯃꯈꯣꯏꯅ ꯉꯝꯂꯣꯏꯗꯕ ꯃꯤꯗꯗꯤ ꯈꯠꯅꯕ ꯍꯧꯔꯛꯑꯣꯏꯌꯦ. ꯃꯈꯣꯏꯒꯨꯝꯕ ꯑꯉꯥꯡꯗꯤ ꯃꯤꯀꯨꯞ ꯐꯥꯔꯣꯏ. ꯑꯩ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯑꯩꯒꯤ ꯕꯣꯁꯄꯨ ꯀꯅꯥ ꯑꯃꯠꯇꯅ ꯄꯨꯕ ꯉꯝꯃꯣꯏꯌꯦ."